어띠제 어띠제 아니야 오늘 성네 여기 우사라도 하자 오 우사라도 하자 부시짜지. 맨 준비 되러 와이 와. 와소이. ꯃꯌꯥꯝꯅ ꯍꯣꯁꯄꯤꯇꯥꯜ ꯃꯤꯡ ꯑꯈꯪꯕ ꯂꯩꯇꯥꯔꯦ ꯍꯥꯏꯗꯤ ꯊꯧꯕꯥꯜ ꯁꯥꯏꯠꯀꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯡꯐꯥꯟꯔꯣꯝꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯛꯆꯤꯡꯔꯣꯝꯒꯤ ꯍꯣꯁꯄꯤꯇꯥꯜ ꯃꯃꯤꯡ ꯂꯩꯇꯥꯔꯗꯤꯀꯣ ꯀꯃꯦꯟꯗ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ Hello guys, welcome back to my channel. Ma'am, ngasi sina mubang na tabida challenge on tower again. Ma'am, this challenge ni hena pam me buko na challenge on tower again. Ngasi challenge mai ta wono ha bakanda. Ensang Maming Hynabi challenge so dine buko ado isadam haga bai chai khang hingji hai bai to di cha phangoi di ne buko. Ado ngasi mathel je nga thongba le ko nga thongba je kya ri chagan da bane do. ꯆꯥꯔꯛꯑꯒꯦ ꯉꯥ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯆꯥꯛꯀꯁꯤꯗ ꯂꯩꯔꯦ ꯌꯣꯡꯆꯥꯛꯁꯤꯁꯨ ꯌꯥꯎꯔꯗꯤ ꯌꯥꯏ ꯑꯇꯩꯗ ꯌꯥꯎꯗ꯭ꯔꯁꯨ ꯌꯣꯡꯆꯥꯛ ꯂꯕꯔꯅꯦ ꯂꯩꯁꯥꯕꯤ ꯌꯣꯡꯆꯥꯛ ꯆꯥꯕꯤꯅꯦ ꯑꯩꯈꯣꯏꯗꯤ ꯅꯪ ꯆꯦꯂꯦꯟꯖꯇꯣ ꯍꯥꯏꯈ꯭ꯔꯣ ꯍꯥ ꯆꯦꯂꯦꯟꯖꯇꯣ ꯍꯥꯏꯈ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯔꯤꯁꯦ ꯆꯦꯂꯦꯟꯖꯇꯣ ꯀꯔꯤ ꯆꯦꯂꯦꯟꯖꯅꯣꯗꯣ ꯏꯟꯁꯥꯡ ꯃꯃꯤꯡ ꯍꯥꯏꯅꯕ ꯆꯦꯂꯦꯟꯖ ꯍꯥꯏꯈ꯭ꯔꯕꯣ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯨꯝꯔꯦꯟꯅꯤ ꯀꯩꯅꯣ ꯇꯧꯔꯕꯅꯦ ꯏꯁꯥꯡ ꯏꯁꯥꯡꯅ ꯍꯩꯊꯔꯁꯤꯀꯣ ꯍꯥꯟꯅ ꯈꯔ ꯍꯩꯊꯔꯁꯤꯀꯣ ꯑꯃꯨꯛ ꯃꯨꯟꯅꯗꯅ ꯇꯝ ꯍꯩ ꯔꯦꯗꯤ 1 2 3 ꯗꯣꯡ ꯇꯀꯪ ꯑꯩ ꯍꯥꯏꯔꯒꯦ ꯆꯥꯛꯒꯅ ꯉꯥꯎꯔꯕꯅꯦ ꯑꯒꯣ ꯍꯥꯟꯅ ꯍꯥꯏꯌꯣ ꯁꯤꯅ ꯍꯧꯕ ꯏꯁꯥꯡ ꯃꯃꯤꯡ ꯂꯣꯏꯁꯦ ꯀꯩꯅꯣ sina chamthong hay là vậy chamthong đó ha chamthong này cái nó chamthong ấy sao mà biết rồi cái sang nó ngay xí tụi sang nó nghe chamthong thong nghe đã sắp chăm rồi nga sao kỳ gì đây hay là cái ấy đi cái hay gì nữa cái hay gì nữa si hata game bomba nang no hoji bana sa khang da potong ma anh hảo quá ô uti rất uti ra uti ra này ôn nó không này 여기 우사라도 하자 오 우사라도 하자 부시짜지 맨 준비 되러 그냥 짜이는 거 mi lầm luôn như cái nữa em học sáng ninh bên là ồ đấy là ổi đấy học sinh ngã tăng gì oti hay này à mi tôi bên làm đã đây là bao giờ gì star bên làm đâu có rồi hôi quậy quậy quá xui quay không quay không ra sẽ quay hết rồi dùng sao luôn vậy anh đập luôn là không chúng mình nữa nè mấy đây làm cần nhỉ đó không hay ra kìa yên đây quá con chú mau này mà cái này gì không mau rồi bi à cô lông thùng ấy em mà lôi thùng bạn white là nó chắc chắn rồi ông thùng bạn yes saya pun minum mbak kau lihat dua dah ni chắc hả đây là cái con kia kia cái này gì vậy cà phê đồng ba cây nồng cái kia cong buông đồng ba
ระบอกทองบ้าง 不行， โอ้กินลิชนาทองบ้างยาวละเดี๋ยวกังช่วยใส่ให้นี้โอ้ให้อะไรก่อนเอ็น耶，拿印堂五百，哎呀，这个，啊，耶，耶，เอ็นไลวายรวมบะไลวายต้องมีอีกวันเลยก่อนใช้ในกลางสูงๆวันนี้เอาที่นี่อีกวันแล้วเอ็นเอาก็耶，拿桶不来吧？เยสเหรอ耶，ชาเรียงทงบะจำได้ก่อนอะไรแบบนี้ให้好吧，桶吧，给， เกลี่ยได้เลยเนาะ那还是不中，ฮะอะไรกันเนี่ยกันเนี่ย 那个，我这半天就走了热水不？你下午加那些了， โอ้กบิชัดดูไม่เนี่ยยามพยายามไอ้คู่ปากเราได้ปากแล้ว我没干那些， yes 手机桶吧，哎呀，这个，D 타로 정바 쌈하이는 칸드로이다那你开几桌？那还有几桌？ 타로 정보자 거리 하이니 엔耶，엔 봐那么ง่ายมันมีกับในชื่อจะบอก 我白桶吧， งาไปแล้วอุ่นใจหรือเปล่า 可以， ใครรอ 哎呀，这个，有哎，ยูอุจินาทงบะอะไรดีอะไรวะสี่ 是小烟bom吧， ห้าเหรอ 小烟bom吧还有个本呢，还有个本呢，哎，西边碰不呢？ แต่เรื่องของที่เขายังไงเด้อใช่ 监控桶吧， ไอ้คนแบบนี้ 还是， ให้ฮาวายมาชวนที่ทงบะ那你还用不人家是二十？ ก็นั่งจะทำไงดันนะเก๋ 对，刚刚桶吧，所以， เล่าจ้ะใช่ใช่ 所以哎，我们等下耶。 ค่ะนี่ให้เธอ 哎，还有一个， yes， ชอบว่าเราไปทำแบบใช่ไหมคะเอ็นน้ำตาไหลแล้วหมดเนี่ยดูอะไรกันเอ็น 嗯，
ꯅꯠꯇ꯭ꯔꯒꯅꯦ ꯍꯩ ꯁꯥꯔꯣ ꯍꯩ ꯑꯦꯟꯗꯣ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯩꯅ ꯈꯟꯕꯗ ꯍꯥꯏꯔꯛꯑꯦꯅ ꯑꯩꯅ ꯍꯥꯏ ꯀꯥꯏꯁꯤꯅ ꯆꯥꯔꯤꯕ ꯊꯣꯛꯅꯔꯁꯤ ꯂꯣꯏꯁꯜꯂꯁꯤ ꯍꯥꯎꯋꯦ ꯀꯩꯅꯣ ꯅꯪ ꯈꯨꯅꯤꯡꯅ ꯆꯥꯗꯣꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯎ ꯍꯥꯏꯕ ꯑꯃ ꯇꯧꯋꯤ ꯏꯟꯁꯥꯡꯗꯤ ꯌꯥꯝ ꯂꯩꯌꯦ ꯑꯗꯣ ꯈꯟꯕ ꯉꯝꯗꯕꯩꯅꯦ ꯍꯥꯏꯕ ꯕꯤꯅ ꯍꯣꯡꯕꯤꯅꯤ ꯕꯤꯅ ꯍꯣꯡ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯕꯤꯔꯥ ꯕꯨꯔꯨꯝꯗꯤ ꯆꯥꯡꯁꯤ ꯑꯁꯦꯡꯕꯔꯣ ꯕꯤꯅ ꯍꯧꯕ ꯑꯩꯈꯣꯏꯗꯤ ꯕꯤꯅ ꯍꯧꯕꯗꯤ ꯍꯥꯏꯔꯛꯑꯒꯦ ꯕꯣꯔꯤ ꯊꯣꯡꯕ ꯕꯣꯔꯥ ꯊꯣꯡꯕ ꯍꯥꯎꯋꯦ ꯉꯥ ꯃꯀꯣꯛꯄꯨ ꯌꯥꯎꯋꯦ ꯏꯕꯥꯅꯤ ꯆꯦꯂꯦꯟꯖꯅꯤꯅ ꯉꯥ ꯃꯀꯣꯛ ꯆꯥꯔꯗꯤ ꯑꯇꯩ ꯆꯥꯕ ꯅꯪꯍꯧꯔꯣꯏꯅ ꯉꯥ ꯃꯀꯣꯛ ꯁꯥꯏꯠꯅꯦꯕ ꯌꯥꯎꯗ꯭ꯔꯦ ꯗꯨꯁꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯉꯅꯤ ꯑꯗꯨ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯆꯦꯂꯦꯟꯖꯁꯦ ꯂꯣꯏꯁꯟꯖꯔꯒꯦ ꯏꯟꯁꯥꯡ ꯃꯃꯤꯡ ꯍꯥꯏꯕ ꯆꯦꯂꯦꯟꯖꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯈꯪꯕ ꯏꯟꯁꯥꯡꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯋꯥꯠꯄ ꯆꯥꯕꯗꯁꯨ ꯋꯥꯠꯄꯗꯤ ꯍꯥꯎꯒꯗꯕ ꯃꯌꯥꯝ ꯋꯥꯠꯂꯦ ꯃꯌꯥꯝ ꯂꯩꯌꯦ ꯒꯥꯔꯤꯗꯣ ꯍꯥꯏꯗꯤ ꯈꯪꯅꯗꯅꯕ ꯑꯔꯥꯏ ꯑꯔꯥꯏ ꯃꯌꯥꯝꯅꯤꯅꯦ ꯈꯪꯅꯗꯅꯕꯅ ꯈꯟꯕꯒꯤꯅꯦꯕ ꯑꯗꯣ ꯑꯔꯥꯏꯕ ꯃꯌꯥꯝꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯃꯌꯥꯝ ꯀꯣ ꯑꯃ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯔꯛꯄ ꯍꯣꯁꯄꯤꯇꯥꯜ ꯃꯃꯤꯡ ꯍꯥꯏꯅꯔꯒ ꯆꯦꯂꯦꯟꯖ ꯇꯧꯕꯤꯔꯣ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯣꯁꯄꯤꯇꯥꯜ ꯃꯃꯤꯡ ꯊꯤꯔꯤ ꯍꯧꯖꯤꯛꯁꯦ ꯍꯣꯁꯄꯤꯇꯥꯜ ꯃꯃꯤꯡ ꯍꯧꯖꯤꯛ ꯔꯤꯝꯁꯀ ꯁꯤꯖꯒ ꯖꯦꯅꯤꯝꯁꯀ ꯍꯦꯟꯅ ꯈꯪꯗ꯭ꯔꯤꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯣꯁꯄꯤꯇꯥꯜ ꯃꯃꯤꯡ ꯈꯔ ꯁꯖꯦꯁ ꯇꯧꯕꯤꯔꯝꯃꯣ ꯔꯥꯖꯃꯦꯗꯤꯁꯤꯇꯤꯒ ꯔꯥꯖꯃꯦꯗꯤꯁꯤꯇꯤꯒ ꯑꯗꯨꯗ ꯍꯦꯟꯅ ꯈꯪꯗ꯭ꯔꯦ ꯁ꯭ꯀꯥꯏ ꯀꯩꯕ ꯁ꯭ꯀꯥꯏ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯦꯕꯀꯣ ꯀ꯭ꯋꯥꯏꯊꯦꯜꯗ ꯑꯗꯨꯗ ꯍꯦꯟꯅ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯍꯣꯁꯄꯤꯇꯥꯜ ꯃꯃꯤꯡ ꯑꯈꯪꯕ ꯂꯩꯇꯥꯔꯦ ꯍꯥꯏꯗꯤ ꯊꯧꯕꯥꯜ ꯁꯥꯏꯠꯀꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯡꯐꯥꯟꯔꯣꯝꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯛꯆꯤꯡꯔꯣꯝꯒꯤ ꯍꯣꯁꯄꯤꯇꯥꯜ ꯃꯃꯤꯡ ꯂꯩꯇꯥꯔꯗꯤꯀꯣ ꯀꯃꯦꯟꯗ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯈꯪꯉꯗꯤ ꯏꯕꯥꯅꯤ ꯆꯦꯂꯦꯟꯖꯇ ꯍꯥꯏꯅꯕꯗꯣ ꯅꯨꯡꯉꯥꯏꯅꯤꯅ ꯑꯝꯇ ꯈꯪꯗꯕꯒꯤ ꯌꯥꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ ꯕꯥꯏ